ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯏꯋꯩꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯄꯨꯋꯥꯔꯤ ꯅꯩꯅꯗꯕꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯆꯦꯠ ꯇꯥꯔꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯄꯨꯋꯥꯔꯤ ꯃꯨꯟꯅ ꯅꯩꯅꯗꯨꯅ ꯍꯥꯟꯅꯒꯨꯝ ꯏꯪ ꯆꯤꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯈꯨꯕꯝꯗ 140 ꯁꯨꯕ ꯃꯩꯗꯤꯡꯉꯨ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯖꯤꯠ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯝ ꯅ꯭ꯌꯨꯃꯥꯏ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯂꯣꯏꯅꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯅꯤꯁꯇꯔ MLA ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯐꯝꯗ ꯒꯟ ꯁꯦꯂꯨꯠ ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯔꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯃꯐꯝꯗ ꯇ꯭ꯔꯄꯟ ꯍꯩꯁꯣꯏ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ Chief Guest ki warol makha taraduna aikoigi puwari gi yamna maru oiba tangkak ama oiriba numit asida lamdam asigi MLA singna lamdam asida leina asigumba thoramda saruk yaba ngamdaba asina karamna leibak ngakane aikoi lamdam asigi mirol sing asi aikoigi pandam karino aikoi kadaida panthongpam oigane kari tauri aikoi kari phibamda leiri haiba asi kanana su neinaramde icham chamna India gi citizen ama oina leirami adubu manungda sum charaba kinthadaro upalbi amagom drug deforestation population imbalance asigumba issue kaya asi lerakpana masi matam chana thingaudrabadi aikhoigi tungi mirol gi damak ngasi gi lengak asinda thengnaduna lakli loinana kari lalubagi chamjaraba maitai praja gi yumsing mai thare government na kari lale constitution ki wangmada kari aranba tawkhre aranba adu puthora u khudakta pairiba famdagi resign tawge hauzik leiriba Manipur gi situation asida aikhoi punsinse kuki gi hanadagi leiraklaba ariba miyoi sing loina ware lamdam asida tariba furup khuding loina waminare maram aduna aikhoi punna punsilaga drug ki karbar lefanse mapandagi changlakpa sing aina yaba maongda khandokse loina na lamdam asida yelongai dagi punna hingminariba tribe singa punna punsinduna mapangal kanba lamdam ama punna seminase India government su Manipur amade North East state singe mateng pangnabagi ready da leiri loinana asigumba yamna maru oiba state function asi aikhoigi miyoi singna khara serious oina lause asigumba function gi tanja lauraga seminar debate tawduna karamna horakhi karamna oirakhi haiba adu ngasigi mirol singna mamutana khangnaba honasi amade ngasigi famnaiba singna tungi mirol gi damak politics tawse aigi apamba aningba thungnaba politics macha tawgumse amade moreda ngasi mak central forcing amade state force punna combined force na terrorist singi mathakta attack chathari haina su phongdokhe I direct other conduct away some rifles to conduct away commandos to conduct away BSF to conduct away moi punna high dominary yenga laina bayawde bharat ki apunba force oina moi punjal hanjab laina hanjab ado loisin jara koda imai ben sing maroina achouba laiba ki haubadagi dai purga lae ngasi su wari ngasi su sorok lamjau da lei isa isu ki kari thokada ke laiba si ki kari thokada ke na ala imai ise chal sing da ina khajaba pijari ekoi laiba kannana ba aduga laiminari ba furup jati punama ngangana be koi yam kanna ahin tumda sadana honajari ima sing ise sing sel sing dagi koi blessing bor pame aduga koi mang thana koi ima sing isan sing aduga mayam choktana ba koi na mang thana thengna jagani haibu wafam ji tamjarga sugumba numisida koi amona ningsang kanda apunba hanagi adu mama pangal kanba Manipur do Bharat ki apunba saktam akanba Bharat am sembada ai khoi ju saruk yasi haiba